से yang nungai zai marup nei sei se loi bhawa mu sakti ke taure yang nungai zai marup yang nungai zai marup matung tarpada su phone to birak tuna saruk ya biyo ngasi gi oina di marup ki damak ta isai khodol tawjaragi mayam puna taminarasi wakaldi haurak phamoy bana
ꯅꯣꯡꯃꯠꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이밋 ꯑꯁꯦ 우실러버수 넌뜨기 서땀니 우리와 더모이다 로뚜라 레이카바나 더모이다 로 Hello. Mami TV Choice ne adom ge apam bai sai khanbirao. Good evening. Kari isai tabigadabano isai haibirao minga laifamga su hana mutang thambiyu. Manglemba aikhoigidi regular caller ni. Manglemba na Mami TV Choice da leptana sarug yabirakpagidamakta Manglemba bu hainingali dana thagachari. Warogi bayade Manglemba aikhoigi se ngasi technical problem khara leibadagi program su khatang thengkhre aduga thok camera su thoktabana maram oiraga aikhoina entertainment channel da thagadaba program se ngasi gi oina di news channel da oina thajare cable da yengbiriba mayam purnamakta su news channel da oina miteng tabina ba ningsingjari yam nungaijai hojikta su adugi sai do mi amana hana khankhre ado Manglembana waro bidana atopa isai ama khanbira agadi yam nungaijagani ado Manglemba isai se yaragadi matem tang ngangbiraga mayam punna taminasi kaiba leibra ngangbiro Manglembana yam phajaba isai amasi saktok pikre tabining ba hapira roidra Manglembana khanbira iba isai se mayam puna taminarasi khudol tawzara age
बदिनते लाना लौखी नुको आइबू नंबू मिराई बदिनते लाना लौखी नुको आइबू खली बनी थमोई सिना याई फबी ओइखी बदो नंगी पुनसीना lối bị chính sang na tum pagle bli angau belai chilna phi jang khan ba lối bị chính sang na tum pagle bli khoi anigi itobuye ai khoi anigi itobuye asang bahanaw na cherei thon ba tam na sandok ba lam hang na family ai khoi anigi wari butari ai khoi Hello. Hello, Mami TV series ne dongge pam bai sai khan biyo. Yani marup ki sai sai khoi sung soi soi dana kudol tor ko gamna bo hotna jage adom min gale fanga so hana mutong thambiyo. Yam nungai jai marup aikhoi gi regular caller hai tare Jessica ko yamna nungai marup na leptana adum aikhoi na sandok sei ba program asida saruk yabi rakpagi damakta thagat pa phangdok seri ado isei se marup matem tangang bi ba yaragadi matem tangang biyo. Yani marup apamba do hita biyo. Adugi damakta di waro biba ya de marum aikhoi gi technical gi problem khatang leibana aikhoi se ngasi se theng su theng khre aduga khitang khudong sa da balai khre waro biba ya de marum Aikoi mayamgi penaba seba tawjari bani aikoi mayamgi hona jari bani adubu khitang khudong sa da balai kibana aikoi na matam chana program ase hawbangam dabagi damakta su marup singa ngakpiu haina aikoi Mami TV gi maikai dagi haijari marup adudi sei matem dangang biro Satagadu
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ ꯃꯊꯪꯗꯁꯨ ꯐꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯏꯁꯩ ꯈꯨꯗꯣꯜ ꯇꯧꯖꯔꯛꯂꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ हे सकुदब नंबू फत्तबबू माखन्नबा छायोली हाइबदा येंगुना लैखीदरा येंगैद्रबा कायाशे ओइद्रीबरा मतमदुबू अचुंबबू कनबीबा अचुंबबू कनबीबा कैदनो हे सकुदब नंबू हे सकुदब नंबू नबलैत्रे मीगशागा कन्बी नबलैत्रे अशोन्ब कांगलुकी उबीनी कनाना मखोइगी अवाबा Hello. Good evening. Mami TV Choice ni adong ya pam bai sai khan bira o mingalai fungasu hana mutang thambiu. Yam nungaizai memina ekhogi Mami TV Choice ta leptana sero gya birakpagi damakta memi bu hainingai letana thagachari matung da so duma call to bira o sero gya bira o haina ekhogi mai kai digi thamjari. Kam bai sai ta bi ga do no isai haibiro. Yam nungaizai ado isai sakpira roi dramaru. Sakpiro. Yam nungaizai Marupna yam phazaba isai amasu saktok pikre do tabining bahapira roidro marup isai khudol tawzara age marupna khanbira iba isai ase mayam punna taminarasi ꯌꯨꯝ ꯆꯠꯂꯁꯤꯔꯣ 우메스 아니 더모 쇼노 이키비치디니 빠오세 तारकनु यादब हे पीरा लम्हे मल्ली को नाहक से तारकनु यादब हे पीरा लम्हे मल्ली को नाहक से खल्लूरनु यादब हे वाखल वाखल नंसू हक
kapchaba khankhe manade ai hapu oijaba thiba nungshiba nungshiba nangi na saksiga nangi wakhal ne khana dan le nasa sana music khara nungshibi tamu kai Danong indi tupi masak fazaba kai dei phangane gene nasak haire khuthi ma kuchu haire tiki na kai dong ne itana ikhiba maye nungshina thamjaba shatam khudangda hakhiba magi mamingna oire ngasidi eknawa itana ikhiba maye nungshina thamjaba shatam khudangda hakhiba magi mamingna oire ngasidi eknawa mamal yaudraba punsigum khanbire nangna aibu simatangdi hainingi nafamda tarakanu yadaba he Hello. Hello, Mami TV Choice ne. Adong ya pa may say kan biyo. Yani ka may say biyo bano. Maruki damakta ay ko say do suk soy na kudol taw pangam na bahwa na zage. Adong min dalay fong gasungana mutang kan biyo. Ngasi so mo akogi yamna nuksiraba marup anehaga hwari watai sanabagi tanja ado so mo longminare yam nungaijai marup sa ising di sabiraba marup sakti thongbiraba marup na yam nungaijai marup taminingba di happy aroidra happy Adu di marup isay se mati matang ngang biladi yam nunungai ni hay na kanjay. Yam nungaijay marup adude isay se marup kidama kudol tawzarak lagi akoy mayam puna taminarasi. Thank you. Hati tosir kangam devai ning tambai mangla lama mangti ngai da thân mơ do akan hai sa ba sing no lai pak se phum thu het thu gai do re Hati tosir kangam devai ning tambai mangla lama mangti ngai da thân mơ do akan hai sa ba sing no lai pak se phum thu het thu gai do re cao lưu đi bên nông mây mà đu lăng xì đâm lạnh là để xuống đi dễ như lấy cao lưu đi bên nông mây mà đu lăng xì đâm lạnh Hello. Mami TV Choice ne dong ya pam bai sai khan biro mingalai fam ka so anam tang tham biu Good evening kam bai sai no hai biro Yam nungai zai do marup chai sing zabira bro Ado marup isai se mateng tang ngangbi ba kai dragadi ngangbiro haine khoi mai kai digi thamjari ngangbiro
Tabi ba happy ra maru. Yam nungaise marupna mami TV choice ta call to biraktuna sarugya birakpagi damakta marup haininga letana thagachari marupna khanbirai bai sai ase khudol tawjar age khoi mayam punna taminarasi. Aikoina Mami TV na sandokchari ba Mami TV Choice ki program ase ngasidi technical problem khara leibana maram oiraga entertainment channel da sandokchagadaba adu news channel doina sandokchare mayamna cable ki khuthangda yengbiri ba mayamna news channel doina yengbina ba mayam ki mafamda haijari aikoi ki contact number 9233577337 ta call tawbiraktuna sarugyabiu. Masing tingamda hai krabasu Masing tingamda Hello. Hello, Mami TV Choice ne adong ya pa mai sai kan biyo. Yani. Yani maruki sai khoi sung soi den ko dol tor pangam na hot na jage ado maru minga lai fanga so hanam tang thambiyo. Yam nungai jai marup se aikoina sandok chaiba program asida mamang da su saruk ya bikhra brang asin ahan bo oira bra marup yam nungai jai marup ngasi ahan ba marup ka sakhang mai khang na ba dukimatik nungai ba phongdok sari ado isai se mate amtang ngangbi ba yar di marup isai mate amtang ngangbiyo. Marup se isai ga tambira pro isai se duki matik yamna phajana sakbi yam nungai jai marup isai se kana da dedicate ok video no du su kitang thambiyo. Yam nungai jai marup matung da so aikoina sandok chaiba program asida sungsoi soidana saruk ya biyo haina aikoi Mami TV gi mai kai dagi marup ki mafam da thamjari isai khudol tawjarak lage aikoi mayam punna taminarasi. Punsi se nong thang shiraga loiraba mapuni Punsi se nong thang shiraga loiraba mapuni Hinglingai da punsi arthabu khanghallamu Hinglingai da punsi arthabu khanghallamu Kathok na hau thamui gi khudon Kathok na hau thamui gi khudon Punsi se nong thang shiraga loiraba mapuni Machu kayana leite ngoiraba pau khong na than batai bang
Hello. Hello, Mami TV Choice ni adom kya pambe isay kanbiro. Karamba isay no apambe isay do haibiro. Isay mek to haibiro maru. Thakat biga no akhoi customary sana se maru isay mek to ningsing biboy na. Marum na kanbira iba isay se. Akhoi tha na ba soy din hona jage ado phone to bira isige minga laifum ga su hanam tang thambiyo. Ming haibiro. Asina ahanba phangba ne haina su haibire marup ado ahanba phangba sida wakhalda kari phaubi ge adu su thambiyo. Aikoina waraba matam asida ngahakta oirabasu pothanaba haina aikoigi program asisu sinjabani marupna nungaiba phongdok pirakpagi damaktasu marupo haininga laitena thagatjari tabining bahapira roidra marup ai sonoke mangan khedi aisu haptarate amanida haibiro Yam nungaizay marupna khanbira iba isay ase aikoi khodol tawzara age tabiningba isunupi aniga mayam punna taminarase Good evening, Mami TV Choice ne adong ya pam isay kanbiyo. Hi bio. Yan nungaise do marup akhoi na budi marup se kanano haibado irai lai na khangba ngamjere adubu mayam dasu marup na mingalai fangga do mutang thambiyo. Marup se yamna nungai ngasi su aikoi ga wari watai sana bagi tanja dosu lauminare ado marup ngasi di isai se marup na ngangbida ba yadre mati amatang ngangbiyo. Jessica marup se khonjel ga di yamna nuksiri po ne banatra ado mana kitang sangna nong mata su ngangbide ba. Yam nungaijay marup aikoina isay mati amtang sakpiyo haiba matamda marup na haraw mati amtang oresu ngangbibagi damakta aikoi Mami TV gi maikaidagi marupo haingai leitana thagatpo phongdoksari. Adudi marup isay se khudol tawzarak lage aikoi mayam punna taminarase. Jamlabi tanawi yungi mau Jamlabi tanawi yungi mau
Hello. Hello. Mami TV Choice ni adom kya pam bai sei khan biro. Ai isai ama khan ta ke. Hai biro. Ai da kai ni ku bi ga ni. Nan ade ama ku ni do ri che. Adu kan kha bi da ya ngai ga ri che. Yam nungai zai isai. Ai ni ta ga ta ke che. Hai biro hai biro. Thôi ba idau rồi da ni na ni to dang. Ai di mau ke ai ka ta ngai ga ya ha di bai to. Aku di bin ko ni ma pan di ta ni. Phone tawbira isigi minga laifam gasu hanam tang thambi. Ai di ko na ke di ni ado na bom sa ko we. Yam nungai zai Mami TV Choice ta call tawbirak tuna sarog ya birak pa ngasina ahan ba oi birabra. Ado yam di ta we do pa kam. Tong to ko mo hai to hai le ba. Aikhoina hoi. Hauzik se marup kari khuthang dagi yengbiri no. Hauzik marup na Mami TV Choice yengbiri se Facebook dagi yengbibra, YouTube dagi yengbibra natraga cable gi khuthang dagi yengbibra. Subscribe like tausanbire ko kaubiganu ko. Tabining ba hapirak pa khudingma loina tausanbiro akhoi somda masing thiraga ngaizarage ko maru. Hai biro ado marup isai se matem tang ngang biro marup na last caller so ere ngasigi isai matem tang ngang biro. Ado Jessica maruki isai se maruki haukiba punsida natraga hauzik da thokiba thogdoka yaubra na ina kitang di khalle da karigino marup punsida ama khatang thokpa bo karai no hairaga duki mating mayam thokre hairi se kari kama haini Ado marup aikhoigi haidi istorna bithorak ba haibasidi miyoi ba khudingmak miyoi bagi gun amamam loinamak yawe haizariba thiba phazaba haibaduna tongan ba ama oikhraga aduna pungning hanthabi ba yade marup kisu soidana karigumba mayamdagi tongan ba ama yaramgani haina aikhoina thazaba thamjai haibiro haibiro Marup na khanbirai ba isai se khudol tawjara age mayam punna taminarasi. Lamlan ba amagum una tamnara punsini shakham nada ba lamlan ba amagum nang nashagai amagi mauni aina nangi kaina kong loini
ꯃꯇꯁꯨ ꯌꯦꯡꯍꯧꯗꯦ ꯄꯥꯝꯃꯨꯏ ꯈꯟꯅ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯠꯁꯤꯅ ꯄꯦꯟꯅ ꯅꯣꯡꯃꯇꯁꯨ ꯌꯦꯡꯍꯧꯗꯦ ꯄꯥꯝꯃꯨꯏ ꯈꯟꯅ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯠꯁꯤꯅ ꯄꯦꯟꯅ ꯑꯔꯦꯞꯄꯅꯤ ꯈꯜꯂꯨꯏ ꯍꯧꯈꯤꯕ ꯄꯨꯟꯁꯤꯅ ꯑꯔꯦꯞꯄꯅꯤ ꯈꯜꯂꯨꯏ ꯍꯧꯈꯤꯕ ꯄꯨꯟꯁꯤꯅ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯑꯣ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯒꯨꯝ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯏꯄꯤꯁꯣꯗ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯂꯧꯃꯤꯟꯅꯁꯤ ꯃꯃꯤ ꯇꯤꯚꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯄꯨꯡ 6ꯇꯒꯤꯅ 8:30 ꯇꯥꯕ ꯐꯥꯎꯕ ꯁꯟꯗꯣꯛꯆꯔꯤꯕ ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯃꯗꯤ ꯀꯣꯜ ꯐꯪꯕꯤꯍꯧꯗ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯃꯃꯤ ꯇꯤꯚꯤ ꯆꯣꯏꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯌꯨꯝꯅꯥꯝ ꯖꯦꯁꯤꯀꯥ ꯑꯃꯗꯤ ꯃꯦꯔꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀ